CRPF ki nongmaina panmadagi laikatnarakhiba amasu laikhidri punna ahum sukri Tronglaobi thaudokta sienaba UKNA gi kedar ahum phari Tronglaobi thaudokka mari lainana pendraba miyamna ngarang Tronglaobi makha Gelmonda leba CRPF camp Homzinduna Satakiba protest aduga mari lainana CRPF na nongmaina kap thorakpadagi soktuna laikatnarakiba amasu ngasi ayuk pung mapalom tabata laikhidri Thaudo aduga mari lainana haujik phawbada sikhiba migi masing ahum sukre maraksida chief minister na share lauduna Tronglaobi thaudoka mari lainana high level security review meeting pangtokre ngase yuk laikhidraba miyedugi mamingna wahengbam Bobby apokpa ebo soba kobi kombi tera khongwa number 7 dagini maki asi baksang adu haujik rims ki medal sanga thamkre atopa laikhidraba ani eduna sagolban tera lukram lairaktagi Hoidrom Michael se kuntragani thui apokpa mohon amasum turbung waikhurok laisram jiten se nifuga mathui kawi aduga ngangkhlawai digi case tamo sai yangkhaina hauji rims ki ortho female ward aduga haikhruzam digi en rosen se kunga mari amasum moirang konjeng mamlaikai digi moirang them punikantana rims ki surgical ward amasum plastic surgery ward leng sa thari Amaramda CRPF na nungway na kapadigi sokto na rimsta laikanaba na bakonabada laikanaba ngamdana laikhidraba Bobby mamabok el nganthoy na hakibada misi isigi matang na sarkar ga yanaba mapuraktriba phawba asi waksang lokhiroi Kuki militancy na sa tabak kahin mathawang singadugi matang dadi sarkar gi maikay digi action na matalawdi thawang asi yam na lebak thibani adugumba criminal singadugi mathakta sab action lawgadabani ngarangi thawdo aduda Bobby asi matam sana hospital pukhalam labadi hinglamba yabagi sangs yamna wangna leramani adubu CRPF na question duna thamkhibana matam sana laukthok laga laikanaba ngamkhidi lamdam asida matik saba sipai kiyam leiraba sumisa miyamdi nomonomigi loisilakli haina penabu wafam kya phongdok laduna Bobby gi asi baksang leibak miyamna sinazagi haki amaramda turbung thawdok mari lainana ngarang satakhiba protest aduda sipai na tear gas kapadagi rims laikatnanaba pukhalakhiba miyoi manga discharge tawkhre adubo makoi singadugi maraktagi sagolban salam laikai digi nauksa kauba amadi masa nungairakti haiduna amuk hana rims ta pukhatuna laikatnari hairi Maraksida Tronglaobi da bom kapsinduna angang ani hatkhiba masum apokpi mamabuna suonkhiba thawdo aduga mari lainana combined force na thawdo aduda sienaba UKNA gi kedar ahum phari hari thawdo aduga mari lainana ani suba mahar regiment kungani pan suba madras regiment amasum Sursampur district police ki apunba combined force amana Sursampur ke saron phari satakhiba operation ma da UKNA gi kedar sarang amasum paulilan Baipay aniyasi AK-47 gi rifle ama pistol ama shell yawn ate polam kharaga konan forhi aduga Susampur gi Kabrang village ta taraga mapan suba Grewal rifle ama Susampur police ki apun ma combined force amna sataki bo operation na UKNA gi kedar Zangpang kaupa ama forhi bne hari pharabasing adugi mathakta makhata ba investigation gi thabak sa thari hari maraksida ngasi chief minister secretariat chief minister YKM sana share logduna combined headquarters security unified command gi mifam pangthokri mifam adu home minister Gobidas chief secretary security advisor DGP yawn army Assam Rifles CRPF BSF ITBP amasum SSB gi senior official kya sargyaki meeting adur istirasi gi hausi oiriba law and order gi hausi oiriba phibam gi matang na review tawkhiba ga loinana lamdam asida santi amasum tangdu loitaba phibam hanjin hanana gi matang da khanakhi hari Royal Katidana sumna report tawri CRPF na kapada sokhiba masu laikhidri asiba masing manga sukri Chief Minister YKM san Home Minister Gobidas 1000 pham thatonaba kokomina demand tawkri hayeng statement tawgani center gi office sing thong lon gadabani kokomi Tronglaobi da sahi nauriba masin maupa bom kapsinduna pakhai halaga hatkraba matung central forcing na miam ngak senbide haina haurakpa ihauda CRPF na nungmaina kaptuna ngarang miyoi ani hatkraba matungda asokpa amasung ngasi ayupung mapalom tabada laikhidri mak tharaga Tronglaobi gi thabugu sikhiba migi masing angang ani eduga tharaga manga sukri
ngasi laikhidraba miyoidugi maming wahengbam Bobby Saikun mapan kawi ma kumbi terakong Ward number 7 dagi ebo saubigi masanupani mayum may kay pali pigliba masanupi ama lehauri nomagi apang basuraga imong manung puba miyoini amaromda ngarang laikhidraba miyoy ani eduna top Waikhurok-tagi Laisram Jiten say nifuga mathui apokpa odoi sanamasum tera lokram lerak-tagi Huidrom Michael say kuntraga nithui apokpa mohani haidi mara asida ngarang mi tumna hipnaringai matamda yumna bom kapsinduna pakai halamlaga sahi nauriba angang hatkibigi thaudo do kokomina sathina condemn tokre ngasi nimit jungma matamda Coordinating Committee on Manipur Integrity Kokomina Imphal East District ki Andro Parking ligi masing yamlaba miyam galoinana curfew thugaiduna Chief Minister gi banglo tamna thomjilakhi misam hatwi ki thaudo dugi teksak lengana pugodabani hairaduna kokomi gi thawmi singna Chief Minister Yumnam Khemsan Home Minister Gobidas Konthaujam pham thadu haina demand dokre government asi leibigi mathau tatre misam miyam ngak senba ngamdri haiba kholau kya su lakhi nopi amasung nupa volunteer mayam no CM gi banglo tamna sangshin na bohona bada police na tear gas cell kun gi mathak ta kaphi phanayam na kuina maike edom da irang halairuraba tungda police na kaina thang irang adu lakshin bangam ki hairi amarom na hayeng statement tawgani center gi officing thonglon gadabani kokomi Koki theories na angang ani hat khiba masumadugi makha tarakpada Central Force leibigi kanaba leitri haiba khongjang da CRPF na nongmaina kapadigi leikidraba miyoi ahungi maphamda ekai kumna bu utpoina state mount oguni haina kokomigi wangang loi nakpam santana pawmising phungdukri mana makha tana ki state mount asiga mari leina central government ki thabak thoram singda yaning da phungdokladuna hayeng central government ki makha loisang singamadi atei officing thonglon gadabani lengang na UKNA gi keder phari haribdu thaudu odur sena bra haiba khangdri hayengi thoram masi loibaga makha kari khongjang changsin gadagi haibdu miyam punna tanaraga laukthokani hari arm court changsinna bo honarak padigi tangai fadana nomai kapkhibani police Bisnupur district ki Moirang police station konba Gelmon village da leiba CRPF ki camp da ngarang nungthil pung taraga ni thoike makhairom tabada miyoi songa romna arm court namduna sanglakna bo honabadagi tangai fadana nongmai round khra kapkhibani haina Manipur police na thadorak pachiro lamana haidi sirol asin hai masing yamlaba miyam CRPF ki camp manungna sangsilakpada security force na tuan ma pambai ke sejinadu thingna bonaki adobo lakna phana bangamdraba miyam aduna security force ki gari amadi ate lantum sing mathang mai thaboraki akon mada miyam aduna arm court tamna sangsilakpadagi security force na tangai fadana nongmai round khra kapkhibani thaudo odura nongmai maruna panbadagi miyoi ani sikhi aduga kunthrarom asu opanangkibani police ki sirol asi ngarang thadorakpo oibana ngasi miyoi ama laikhidabadugi matangdadi karimata palakhidi sirol asi nahai Leba pukpo numiki nungalamday pung amarom tabada masakangdaba kulay paibisingna Gelmon village romdagi Tronglaobi awang lekay di itek sa tharakpaga loinana oinam mangalangamba kauba amagi mayumda bom pokhai thaudu toki thaudu odura sahi nauribi angang ani sikhibaga loinana mama adura asokpa nangkhibani case asi makhatana investigation sa thanaba NIA da sinakri haidi Tronglaobi da bomb kapsinduna attack tawbagi thaudok da senadi UKNA Bisnupur district ki Tronglaobi da satakhibi attack da senadi haina United Kuki National Army UKNA ki Department of Legal Affairs na thadorakpa sirol amana phongdorakli sirol asin hai lup asibu mingsa thianabagi panamda atamnana maral sirakhibi thongadu yaningdi UKNA gi maru oiba panamdi Indian Constitution ki makada political solution ma purakani maral laijadaba misa miyam maru oina angang sing hingsa gi thong sa thabagi wafam lup asigi satna kanglon da yaudi ngasi phawba UKNA na ingtapa phibam kaihandanabagi panamda buffer zone gi kanglon ngaktuna lakli miyoi khrana buffer zone gi kanglon thugaiduna Gelmon village ta leiba CRPF ki camp da thomjin khibagi thongadu aran khongthangni media section khrana Tronglaobi ki thaudok da UKNA senai haina phonglakhiba thongadu aran bani thaudo adura lup asigi miyoi amata senaba leithi yumpham yaudaba maral siduna lup ki mingsa thianaba honarakli basi condemn tawi hari
Angang hatpada siyenaribasing matik saba serak phangangadabani commission sahi nauriba angang hatpagi matangda state lenga amadi mari leinaba authority na khudakta investigation sathaduna asuma oil phangananaba thorang lokhatgadabani haina Manipur Commission for Protection of Child Right ki chairperson Kaisam Pradeep Kumar na phongdokri commission na thadorakpa chirolamana hai moredagi lanjelaktuna leiba masagi sai nipan khakta ngairibi nupi masa ama tamthina rap tawraga hatoklaba matungda Shingjamai Thongkhongdagi asibakchang oina phangkhiba amasung sahi nauriba machin maupabu minungsi yauduna hatolaga mamaduna suonkhibagi thawdok oduna miyamgi awaba pokali matung tarakpada haurakpat miyamgi ihauda Tronglaobi maningda security force camp amagi manakta misam ani nongmaina panduna sikhiba madi atopa kyan asopanakhi miyamgi punsi amasum lantum ngakpi senbiba ngamdri haibagidama kaishaunaraba miyamna khongjang sangsilakibani oirakliba phiba masida nupi amadi angang kaya marum victim oiri MLA Nisikantagi yumde attack toramli Kaisamthung Assembly Constitution ki MLA Nisikant Singa Sapamgi Sega Road Thauda Bapok Laikai Dalibe yumda ngaranumidang pung taraga makhairum tarakpadu wide masakhangdaba miyoi khrana nung amadi nauri na singba kapsindun akan mamongda attack toramli Irangi Khudong saba lawraga masakhangdaba miyoi singaduna yumgi mapanda khinba CCTV camera thukairamki Thaudo adugi pau hek phangbaga se minister Y Khemsan Imphal West ki ASP KH Sibakanta 9 sector AR Kaithen Manbigi brigadier Lusingba personal mayam ama laktuna irang adu control tawki Tronglaobi thaudo ki mayokta matam kaktana sara hienbagi khongjang okre andro parking the CM amasum home minister pham thado haina protest atakri Tronglaobi awang lekai da bom kapsinduna angang ani lekhidaba amasum apokpi mamana haujik aruba phibam da leikat nariba thaudo oduda sienariba koki militant sing sapsaba serak pigadabani haina People's Alliance for Peace and Progress Manipurna malom maikram ahing jarek tuna matam kaktaba sara hienbagi khongjang sathabakri amarom Imphal East ki andro parking minister amasum home minister resign tawgadabani haina akan ba protest satakri protest adu tankhaina ba hona ba police na tear gas sel amasum mob bomb kya kapkri Tronglaobi thawdok sienaba sing serak pigadabani haina malo maitram ahing jarek tuna sidri ba phawa sara hienbagi khongjang sangsilaba aduda maikram Malom awang amasum makhagi mera paibi sing club sing village volunteer thaumi sing yauna miyoi kyana saruk yakhi Tronglaobi awang lekai da hingna bom kap sinduna tumliba angang anibu hatpa madi apok bi mamabu sathina suon kibada sienaba miyoi sing kudakta fagadabani Iyauk sangsin ba miyam da CRPF personal sing atamna numai kap sinduna misam kya hatkiba amasum suon kiba thawdo sigi daita lawduna mahaki mari lainaba officer amasum security personnel sing serak piu haina sangsilliba khongjang aduga mari leina People's Alliance for Peace and Progress Manipur gi president Mayang Lambam Bobby Meitei na haikibada koki narco terrorist na nongmay amasum bom kapsinduna hanjin Meitei masa singda landaba lepthri Turbungi thawdo asimang nasu hairiba thawdo asi mayak singali thawdok thokpa manakta duty lairiba security personnel singamadi CRPF ki mathakta turbung thawdok mari leinana enquiry sathaduna masigi asumba asengbadu puthokadabani koki narco terrorist ahum phari haidun asumba bu nathaiba yaroi thawdo asida sienari besing phaduna miyamangda serak pidriba phawba haujik sathariba matam kaktaba sara henbagi khongjang asi makhatana sathakikani hairi Tronglaobi ki tamthiba terror attack line na lobu sumloi misam hatpada sienaba CRPF sing serak pigadabani folks tha sigi taret ke ayu angan mapung amaga makhairam tabada Tronglaobi de koki militant sing sakti leiraba bom kapsinduna mayum da tumduna leizaba sahi nauriba masin maupaw bo hat kibaduga mama bu na phibam thina suon kiba thawdo odu mafam adugi misam miyam ngaknaba leiriba state amadi central force na karigi misam miyam ngak sendribano haina penadabana khang mangamdabadagi khusaunaraba miyamna anakpada leiriba CRPF post sanction kiba mi uhum laikhidabagi thawdo thamoi sunu nungaitaba phongdokli Tronglaobi gi tamthiraba terror attack taraina lobu sumloi haina IPOM UMO MWF PALEM MPF WMO MKNM MEBYM YMKL anauba laisemlon MMWO MPCM Gusma amadi ningol club na haksina lawi haina folks na thadorakpa sirolamada hairi koki militant singna sina kaithel de attack sa tharakibagi mayokta wakat mifam sa takri
ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 4 ꯇꯥꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯤꯅꯥ ꯀꯩꯊꯦꯜꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯁꯤꯅꯥ ꯀꯩꯊꯦꯜ ꯁꯅꯥꯎ ꯂꯧꯅꯆꯤꯡꯗꯨꯅ ꯉꯔꯥꯡ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯤ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤꯕꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯤꯅꯥ ꯀꯩꯊꯦꯜ ꯇꯥꯡꯈꯨꯜ ꯚꯤꯂꯦꯖꯇ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯈꯨꯟꯖꯥꯁꯤꯡ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯊꯕꯛ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯍꯧꯈꯤꯕ ꯊꯥ ꯑꯅꯤꯔꯣꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯅ ꯈꯨꯜ ꯑꯁꯤꯗ ꯂꯦꯞꯇꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯂꯥꯛꯄ ꯑꯁꯤꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯀꯤꯕ ꯃꯥꯌꯣꯛꯅꯔꯤ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯄ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯁꯥꯟꯅꯕ ꯉꯝꯗ꯭ꯔꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯀꯤꯕ ꯄꯣꯛꯂꯤ ꯆꯍꯤ ꯌꯥꯝꯂꯕ ꯑꯍꯜꯁꯤꯡꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯀꯨꯀꯤꯁꯤꯡꯅ ꯈꯨꯜ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕꯗ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯄꯤꯌꯨ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯈꯣꯏ ꯂꯩꯕ ꯄꯥꯝꯗꯦ ꯃꯈꯣꯏꯒꯤ ꯕꯦꯁꯤꯛ ꯔꯥꯏꯠꯁꯤꯡ ꯐꯪꯍꯟꯕꯤꯌꯨ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏ ꯆꯥꯅ ꯊꯛꯅꯕ ꯏꯗꯨꯀꯦꯁꯟ ꯍꯤꯡꯅꯕꯒꯤꯗꯃꯛ ꯁꯦꯜ ꯗꯔꯀꯥꯔ ꯂꯩ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯅ ꯁꯤꯅꯥ ꯀꯩꯊꯦꯜ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯕꯪꯀꯔ ꯀꯌꯥ ꯁꯥꯖꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯑꯀꯥꯏꯕ ꯀꯌꯥ ꯄꯤꯔꯤ ꯃꯁꯤꯅ ꯌꯨꯝꯒꯤ ꯏꯪꯈꯣꯜꯗ ꯐꯥꯎꯕ ꯆꯪꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯑꯃꯗꯤ ꯍꯦꯛ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ ꯃꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯊꯕꯛ ꯁꯨꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ ꯇꯣꯔꯣꯡꯂꯥꯎꯕꯤꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯊꯋꯥꯏ ꯇꯥꯡꯈꯨꯜ ꯚꯤꯂꯦꯖꯀꯤ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯒꯟ ꯁꯤꯂꯨꯠ ꯄꯤꯗꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯗꯒꯤ ꯇꯣꯔꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯋꯥꯏ ꯇꯥꯡꯈꯨꯜ ꯚꯤꯂꯦꯖꯀꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯒꯟ ꯁꯤꯂꯨꯠ ꯄꯤꯗꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯊꯥꯗꯣꯔꯛꯂꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯈꯤꯕ ꯐꯨꯇꯦꯖ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗꯕ ꯑꯗꯨ ꯇꯥꯡꯈꯨꯜ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯊꯋꯥꯏꯅ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯏꯪꯅ ꯆꯤꯡꯅ ꯂꯩꯔꯨꯅꯕ ꯊꯧꯅꯤꯔꯛꯈꯤ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯄꯨꯏ ꯅꯥꯒꯥ ꯌꯨꯅꯤꯌꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅꯁꯨ ꯇꯣꯔꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡꯅ ꯐꯥꯎꯕ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯠꯇꯗ ꯅꯠꯇ꯭ꯔꯒꯅ ꯀꯟꯐ꯭ꯂꯤꯛ ꯑꯃꯠꯇꯗ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯆꯝꯁꯤꯡ ꯑꯁꯤ ꯍꯥꯠꯂꯒ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯕ ꯑꯃꯁꯨꯡ ꯄꯥꯡꯗꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯖꯁꯇꯤꯐꯥꯏ ꯇꯧꯕ ꯌꯥꯔꯣꯏ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2023ꯒꯤ ꯃꯦ 3 ꯊꯣꯛꯂꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯇꯣꯈꯥꯏ ꯇꯥꯍꯜꯂꯤ ꯍꯥꯏꯔꯗꯨꯅ ꯏꯟꯄꯨꯏ ꯅꯥꯒꯥ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯂꯩꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅꯁꯨ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯕ ꯃꯤꯍꯥꯠꯁꯤꯡ ꯑꯁꯤꯗ ꯂꯨꯞ ꯑꯁꯤꯅ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯔꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯍꯥꯏꯔꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯃꯤꯑꯣꯏꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯕ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯔꯤ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯀꯥꯎꯟꯁꯤꯜ ꯀꯨꯀꯤ ꯑꯦꯟꯄꯤ ꯃꯅꯤꯄꯨꯔ ꯃꯁꯛ ꯈꯪꯗꯦ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯀꯥꯎꯟꯁꯤꯜ ꯑꯁꯤ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅ ꯃꯁꯛ ꯈꯪꯗꯦ ꯑꯃꯁꯨꯡ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯨꯀꯤ ꯑꯦꯟꯄꯤ ꯃꯅꯤꯄꯨꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯀꯥꯎꯟꯁꯤꯜ ꯑꯁꯤ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯗꯅꯕ ꯍꯦꯟꯕꯨꯡ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯁꯤꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯔꯤꯑꯦꯐꯥꯔꯝ ꯇꯧꯈꯤꯕꯅꯤ ꯃꯤꯌꯥꯝꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁꯦꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯠꯇ ꯀꯨꯀꯤ ꯁꯣꯁꯥꯏꯇꯤꯒꯤ ꯂꯦꯖꯤꯇꯤꯃꯦꯠ ꯑꯣꯏꯅ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯁꯤꯒꯨꯝꯕ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯒ꯭ꯔꯨꯞꯁꯤꯡ ꯊꯣꯛꯂꯛꯈꯤꯕ ꯑꯁꯤꯅ ꯀꯨꯀꯤ ꯌꯨꯅꯤꯇꯤ ꯑꯃꯁꯨꯡ ꯀꯝꯃꯨꯅꯤꯇꯤ ꯑꯁꯤꯒꯤ ꯀꯂꯦꯛꯇꯤꯚ ꯏꯟꯇꯔꯦꯁꯇ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯤ ꯑꯁꯤꯒꯨꯝꯕ ꯕꯣꯗꯤꯁꯤꯡ ꯑꯁꯤ ꯀꯨꯀꯤ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯊꯣꯛꯍꯟꯗꯨꯅ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯁꯣꯁꯥꯏꯇꯤꯗ ꯃꯄꯥꯡꯒꯜ ꯁꯣꯟꯊꯅꯕ ꯍꯣꯠꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯃꯤꯌꯥꯝ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯀooperation ꯄꯤꯗꯅꯕ ꯁꯄꯣꯔꯠ ꯇꯧꯗꯅꯕ ꯑꯃꯗꯤ ꯃꯁꯛ ꯈꯪꯗꯅꯕ ꯑꯄꯤꯜ ꯇꯧꯔꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯃꯥꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯄꯨꯝꯕ ꯂꯦꯞꯅꯅꯕꯁꯨ ꯈꯪꯍꯜꯂꯤ ꯍꯥꯏꯔꯤ